अहानबदा मरुइबा पाउ तरातेरेसुबा लोकसभा मिखल की अहानबा फेस होइना मणिपुर याउना स्टेट अमदी यूनियन टेरिटोरी तरा मंगागी पार्लियामेंटरी कंस्टिट्युएंसी मरफुद्रामाथोइदा बोट थादनरे सथरीब मिखल असिदा मफम खरदा पामदबा थोगदोक थोकपगा लोइनना ईवीएम मेचिन थुगाइरंबा याउरे हाइरि खुरुमजरे आईएसटीवी पाउ मियंग ताबिरिबसिंग मुतराम नोकचरे हौजे मपुंगिबा पाउ तरातरे सुबह लोकसभा मिखल की अहानबा फेस होइना मणिपुर याउना स्टेट अमदी यूनियन टेरिटोरी तरा मंगागी पार्लियामेंटरी कंस्टिट्युएंसी मरफुद्रामाथोइदा बोट थादनरे मणिपुर की ओइना पार्लियामेंटरी कंस्टिट्युएंसी अनि लेबगी मनुंगदा शेड्यूल ट्राइब की रिजर्व तौबा नंबर 2 आउटर मणिपुर एसटी पार्लियामेंटरी कंस्टिट्युएंसी असिगी ओइना अनरिजर्व ओइबा तंपाकी असेंबली कंस्टिट्युएंसी निपान अमसुंग सिंगी असेंबली कंस्टिट्युएंसी अमा याउना पुन्ना असेंबली कंस्टिट्युएंसी कुनिपान पुल्लगा सेंबा आउटर मणिपुर पार्लियामेंटरी कंस्टिट्युएंसी असिदा अपुनबा वोटर मसिंग लाख तरा लिसिंग तरा तरेत चहुम तरा माथोइना ngasi ayupung taret tagi hauna mikhal asida mirep oiriba mioi sing tongan tongan political party ki luching basing yauna mioi kyana bot thadana ba hokre apun ba nupa voter masing na lak mari lesing marfudra humdoi chamanga marfudra taret ni nupi voter masing na lak munga lesing tara ni thoi chatruk subna taruk ni third gender tara mathoi amasung service voter lesing tara mathoi subna marfudra taret ni अपुन पोलिंग स्टेशन लिसिंग अमगा चमंगा हुमफुनी थोइदा बोट थादनरे ngasi बोट थादनरिबा आउटर मणिपुर पार्लियामेंटरी कंस्टिट्युएंसी असिदा मिरेप निपान लंबा तौनरे मखोइसिंग अदुदि एनसीपी की अंगम कारुंगकोम आईएनसी की जेम्स काशुंग एनपीएफ की डॉक्टर लोरहो बीजेपी की बेंजामिन माटे एनआईडीपी की असांग कशार जेडीयू की हांखन पाउ टाइथुल अमसुंग इंडिपेंडेंट मिरेप काइपुनी पोलिंग स्टेशन सिंगी अकोइबदा सिक्योरिटी ना अकन बमोंगदा ngaksinbagi thabak lokhatle सेनापति डिस्ट्रिक्ट मिखल की कवरेज पीरीबा आईएसटीवी न्यूज टीम की वीडियो जर्नलिस्ट थोकचोम तोंबा किशन अमदी नावबा खोराकपमना मिखल की पिरकप रिपोर्ट अमा हौजिक अइना लरि मफम असे सेनापति डिस्ट्रिक्ट असिदा हौजिक थादारिबा पोट असे होय पामदबा थौदोक नतगना unfair means साइबर तारे सुगुम्बा गिव ऑफ पाउ लेते उजी यामना इंगना चिंगना शांति वना बोट थादारी तफौ नगा यूजेबी स्कूल सेनापति डिस्ट्रिक्ट की मॉडल पोलिंग स्टेशन अमा ओरिबा मफम असिदा अखोइगा हौजिक थेंगनरिबसे एनपीएफ की कैंडिडेट डॉक्टर लोरहोनी हौजी डिस्टर्ब लेबा नतगना होई पामदा थोतो वफम लेबा थेंगवा कोइ चलुबदा हौजिक अइना मफम अतैतै ngasa युक्तगी हौजिक फाउ चटपा मतमदा वोटर सिंसी यामना फजन थोखरे मफम सिदा थोकप खुदिंग सिदा चटपदा अशोयंगाम नत्रगा नुआइतबा प्रॉब्लम अमता थेंगनदे एक्सेप्ट ईवीएम मशीन से शोयदना voting से मतम चान हाउबंगम ददना मफम कयाददी even up to 8:30 दोय फाउ सेमदना रिप्लेसमेंट तवकपा सुमाइना मतम याम चंगी बियावे अदगी इंगन ngन हेक्ता हाउबदो आई थिंक 7:45 अदोदगी अहानबा हावे हैना अहानबा मफम चटखिबम फमददा अदो अतैदि थोदोक लेते मैम से enthusiastically मसा मसागी राइट से एक्सरसाइज फ्रेंचाइज तौगेना जम थोलकपनाक्तने हंदकी इलेक्शन सिदा कर्म पार्टी का किंग कंटेस्ट तौगनी है खाली अगना नागा पीपल्स फ्रंट नि अखोइसी यामना मयाम के दमकता रीजनलिस्टिक व्यू लाइबदगी सुम फजना लाकपनी मयाम सु फजना एक्सेप्ट तौबी मदना एनपीएफसी ना थीना गदबसी आईएनसी का ओइगद्रा ना खोइ सुम खल्ली बोत कयादी हेलगा कागनी खाली आईएनसी दगी अखोइ हंदकी मयाम के एंथुसियाज्म सी येंगगदे वोट लिसिंग यांखै हेना कोइना कागद्रान दम खल्ले if live for the elected oitagadi as a MP moina represent tawrani ado han development program hai tare kari hana tawninge badum isagi wakhanda an opening ta hakna ek MP ma oina lepaga parliament da chang bataragadi hakna han bada
facilitation tauning basi akogi jati bijati singsi amana mabu nungsinadaba natraga akoi marakta communal disharmony laibasa masi han distress laibasi remove tauna bigi damaktai thabak pangthok jagani mafam kuding makta challaga maitai ga naga oro natraga maitai ga pangan oro natraga pangan ga kuki oro kuki ga naga oro masingba makhaisi gap laibasi hana bridge tawgani madu oragadi ingtha tapthabasi lairagadi akoina development or so amar so progression chatlaga mangthana chatpangam ngene bisi thajabne maduni han bada mistrust laibisi lauthokna nabigi damakta ai mayam gi marakta challaga masingba advocate tawgani. Thank you, Mongol of you. Thank you so much. Thank you. Amoromda Churasanpur district Mikhal gi coverage piriba ISTV news team gi video journalist G Jayant Sharma nanau amadi joint editor Thiam Ranjanna Mikhal gi pirakpa report ama se Churasanpur constituency gi Churasanpur district headquarter gi manung sanba Rengkai higher secondary school ni hairiba higher secondary school sida lairiba polling station se 53/55 tagi 56 power laiba adumba tongan ba laikai mari gi polling station oina laiba phone mafam si hoji phawda Churasanpur district headquarter gi oni yema matanda yamna peaceful oina chathari adugi mathakta mafam kharada EVM yadabadagi vote thaitang khengthana hongkhibagi paw natana hoji phawda thodoba nataba thodok thokoi paw laite chairaksida Churasanpur gi in charge BJP oiriba akogi empa corona mahang kari thengnar page aduga hoji phawda makoi party gi oiba position se Churasanpur district headquarters da kamaina leirige aduga district gi oina kari phawrige habadu khamini bai tanda lojai constituency gi manung leiba polling station number 58/53 dagina 58/56 hogda polling station mari ni haji mafam isdi akoi yam free oina yam khana chena ba crime thokna koi ji election pangthoi voting percentage se haji around koi 40% gum thadari haibatar aduga साइकोट की जगह खर दसो खै हजिक चतुर यामना अनंबा अखोगी पोलिंग स्टेशन सिदा यामना इंग तमना लोइना खै बो थादना हुबी दुगा कनोदा साइकोट की जगह बैठल की 59/16 की पोलिंग स्टेशन दा ईवीएम यादवना मरम मोइरगा बो थादना बा सि पुंग 9 गे मिनिट 30 थोड़ी के हुबी दुगा अते अते 59/17 59/8 59/9 साइकोट की लेरिबा जगह खनमक्ता यामना कैगुंबा amata yaugna khoi sing chagi gno amata yaugna yam ingna chingna thadana ri haibi Churasanpur district ki oina tongan ba mafam sing dagi su ISTV news team gi video journalist G Jayant Sharma nanau amadi joint editor Thiam Ranjanna Mikhal gi report makha tana pirakli Churasanpur gi new longkal manung chanba Revan college ne mafam sida leiriba police station se 58/25 amasung 58/26 ni mafam sida music turn out to gi hai tare miya no bo thadawi chang se aduki matik neme polling station 58/25 tana supna gi akoi gi below 20% da akoi miyam turn out to gi chang se leire aduga loina na 58/26 sida na 30% adai mukti chang da miya no bo thadane mapung mai ne yengba taragadi Churasanpur district headquarters sida mafam kharaga poll percentage phajaba taragasu ayam mafam singda mioi yam likna akogi vote hadaba thorokpa yam lanna thorokpagi mami du yam chaung tai adu mapung moina yeng matamda official singdai phangba pawdadi haji phawda 27% dagi hena miyamna thoroktana vote hadana de haibase haji phawbi oi pawne parliament election se voter sing se thawai jabu khara watpa mara madunani hujik slowly improve to rakani aduga leikai da mi si basu leba maduda burial ceremony gi chatpa su leba hujik di matam khara wali banina pung mari pau oga da natra buda tanap de sufficient number ji adum tanap to haji phawgi na G Jayant Kumar Sharma madi nanau thogang loina na pawdan le bari chalanjan new longka Revan Jiribam da su ingna chikna bot thadanari pamdaba thodok thoktanaba akanba mongda ngaksenbagi thabak chathari hiram sigi matangda aikogi Jiribam correspondent Rosimala na pirakpa report Manipur state ki ahan batang kak oina antholiba MP election asida hojik Jiribam 40 Jiribam asida yamna ingna chikna bot asi thadanari tho ningda ba thodok sing hojik phawgi oina di thoktri ado
Manipur state ki state force amadi central force ina yamna haina singna yamna ingna singna pangthuna bagi damakta ngak senduna hoji phobada bot asi yamna singna pangthok chari Lok Sabha election sida soidana Bharatiya Janata Party na chauba number ama phang heraga MP chahumga hena kadana ko soidana anoba Bharat ki Pradhan Mantri Anil Sabata moina Narendra Modi ji na oigani dugalona na mahaki Sakha Prasakha oidiba Manipur ki Honorable Chief Minister Sri N. Biren Singh matam sangna Manipur Praja miyam ki seba tawbu ngamna bhonna bada sona unang tetema bibusen odam chari baziri bam district gi as rosimala Tamelong district chasu Mikhalasi ningthina chathari miyoi kyana ayuki matam dagi hauna bot thadaba thokna rakhe hauji fawgi oina di pamdaba thodok thokpagi paw leitre Chandel district ki oina Jafau Bazar da leiba Maha Union High School da polling station ahumda miyamna anganba ayukta gi hauna thoraktuna bot thadana ke hana MLA oiramba Victor Nunglungna phongdorakpada mafam aduda tariba election polling officer singda chada marfu adukak bot thadagadabani haibagi wafam lakpa thengnare haiba wafam asina maram oiraga miyamna bot thadabada chamamnaba ama pokli wafam asigi matangda marileinaba singna sengdokpiraknaba phongdorakhe. There is instruction to the presiding officers that 80% vote should be cast only. But when I inquire in some other districts, it's not, there is no. So, I don't know, if 80% is cast only, then there is a loss of 20%. 20% of 1,000, when it is cast, then we lost 200 votes. So, it's a very doubted and then the people are very confused. Koi akoi person ki wafam dri tongangara tu leiba khara sidi thadan non toi Hauze Kaksing district ta akhoi ISTV gi team leire koi Rina dagi koina mafam dugi oiriba phibam si kari leidige habadu prajamyam da amuktang takna bagi tanja lojage Rina tabiribra hey hauze Rina na leiba kajari randna mafam si karamba polling station no aduga mafam aduda hauze phawi oina bot thadabagi akhoi chang haijaba tare masi kadai phawba leibirige haibagi matangda khara hana tambiu. Okay. Ranjana, I know that Pharmacy Kaksing Wadi Daleba Kaksing High School ground ni High Pharmacy Kaksing constituency Masu Wabgai constituency gi Lona Daleba constituency Animaki water sing Leba Mapamadani Mamadana Mapamasida Boot Wabgai Yamadi constituency gi Puna Boot Mangarom Lay However the key oina Kanogi both had the Chansi Sangsat Amadan Lay Habatare Yam Kana Wamba Ude, the Boot Sings it does some of the Yamatanda, both had a talk with Sang, I Nupini and Badona, I queen Uber Pali. Sine. Not to be fine, say, Mali. The Makata Zarake, Renata Birico. Hauzi adu mafam sida singi hauzi yana hauzi haibiri ba pol tajari habi ni bot thada tholak pagi chang je hauzi se khara lat poina oi masi kamaina tawiri mamang si ngahak ki mamang da di khoi gi yamna thokpirak pa hai mi sing se adu hauzi ti mafam do khoina ujar matam da khara lat po oine hauzi se khara mi lat pagi chang oi bir basi kamaina yengi hello hello I know how the Hizabado means a Topagis answer Hantana we have the general assembly election Matanda MP election this a Mamma Sahida Gisho Hantana Tenere Nasisu Dumanga Duma Hantana we to Aduma Nupigi Chang Krahena Tola Pamali the Hobbitilo Shalakada Punchwasala Pumari the way Gadovanina Nasai Ayuta Karama Tola Rami High Tola Pagi Paula, the Hosixodum, everything Karadum, Lanari Habitat, the Changi, I'm going to one with the
Okay, security arrangements here dum phajana tobo BDF personal police personnel dum phajana ubo phange ado irang thokpa khotpa gi thodokpa pau phangde ko ju phawgi oina makha tazarake candidate sing laga mafam aduda akhoi vote thadariba akhoi mafam sing yengchan lagi adugumba gi fibam gadi ubibra candidate maming matha panjadra su dum mafam sida candidate ama ani yora ami haibagi pau phangjai khoina hai yamna nungai jai akhoi makha taba sigi matungda akhoi matam lejaragadi amu makha taba update ki damak lawjerake yamna nungai jai rina thagachari makha taba pauda sugnu kendra gi oina su ayuk pung 8 tagi hauna miyamna thoraktuna bot thadana ki pamdaba thodok thokpagi pau leitri police personnel singna mikhalasi ingna sikna chathanaba section thorang lakhotki sugnu kendra gi MLA su oiriba congress party gi wangang loi ke ranjitna outer gi oina congress NPP amadi NPF na bot masing thinagani haibagi thajaba lei haina phongdorakhi Aino Congress ki MLA mane na koi party ki dum pa hajan brata ba hujigla iba koi Manipur gi kari hai tare praja sing yamna kinari ba cap ki matang sida BJP ki manifesto da hapak ba kholok ba adu moina dia semdok semjin da protection ga hai ba madu oiroi da po ne habse site lai su hai ba dagi akoi dagi sai gi media gi amne advance hoi matam ni na praja mayam sina BJP da vote pinning bu gi wakalon si chingsu tam su leite aduna aina khan bada handak ki outer oina di election se koi congress ka uga NPP or natraga NPF hairiba party ahum si koi thina gane na lawi adu BJP outer di account thina ba oina mai Amarumda Moregi polling station number Yankai Matoi Amadi Yankai Tarukta ECI na saktak se piraba paumi singna polling station manungda sangduna paulo na bahot na bada duty taramba BSF na atingba piduna sangal lakhidre hari BSF personnel sing aduna makoigi CO gi ayaba yaudra changba yaroi haina akanba mongda atingba pirakre hari Ukhrul district oina suangan ba yuktagi hauna miyoy kya thoraktuna bot thadana ke akanba security ge section thorang lokhatuna pamdaba thodok thoktana bahona ke amaromda aikhoge ukhrul pawmina pirakpa pawgi matungina ukhrul district ki poi village da sakangdaba singna EVM machine ani thugairam ne hari mafam kharadana masak khangdaba kulai paiba singna EVM machine puraga satkre haina social media da miyoy kharana upload tongna rakle thodok singa sigi matangda official oiba waroldi marilaina ba official singna khangalakpa leitre NEIDP da nauna yaroklaba kumbi kendra gi myoy kaya sakhang maikhang nabagi thoram ama ngarang wangu nauda khong makha lekai community hall da pangthokre nauda khong youth development committee na sinduna pangthokiba thoram aduda NEIDP gi energy mirep oiriba RK Anand election committee gi convener hanagi MLA ai ibohal bi yauna marilena ba myoy singna sarukya ke nauna congress tagi sanglak ingombam ibobi amadi kumbi kendra progressive farmers association gi president sanasam dinesh sarukya ke RK Anand na manipura si ing tapna tangdu leitana leinabagi damag punsinnaba mathau tari haike koi pamjara koi long ba haijer ba miam ni to miam siksi topong ma makta boda marum koi adu ita ge koi ke sgen sum khana ma ta mamni adu ai du ni yam sing na NEIDP ge wa phum da na question na mari manga su bari sana jaduna adu ita ge manipur kananda be damukta manipur miam siksi koi मैम ने माय कल सिदा कोई पाइथन से चले चल से सात्र मैम से कोई माइन डायरेक्ट टू वाइड इस माइना ताना तिंगल का नसे कोई मणिपुर से हिंगन लेउसी हिंगन से हाय कारगदी आई कोई सु पार्टी नेशनल पार्टी से याम नुआई हाइबा कोनुम ने हाइबा नेशनल पार्टी थालो रीजनल पार्टी खाकुचन के चंगागा आई कोई पुजन लगदी मैम सिंसिली आबिरगदी नसे के रुगी दा कोई अदो गवर्नमेंट ऑफ पीपल मोइदो कोई जाति से तरुबी करना मोइदो वाखल सिंगसी NEIDP लाकी बसे सिने न थदनी
Outer Manipur Parliamentary Constituency da NAIDP gi mirep oina songthokliba asang kasar akanba section thorang marakta Chadong Mafau Primary School da hangba polling station da bot thadakre candidate ama oina mahaki khul da changlakpa yaroi haiduna chongan ba lup kharana ki halakpadagi mafam adu yoba fawbagi lambida police na akanba section thorang lokhatke magna bot thadaba loiraba matungda Ramrai Primary School amadi New Kenan Primary School da hangba polling station singda satuna bot thadabagi mong singyang shinke khongsat aduga mari leinana asang kasana ngasi mahakna chaluriba polling station sing yamna ningthina bot thadaba thengnare asumna miyamda akiwa pokhandana bot thadarabadi matik saba miyamna pamba mihut ama soidana puthokpak ngamgani haike Jiki sumaina peaceful oina dum conduct chatharadi yamna dum phajaba mongda dum laigini haibse ai thajai hoi hantaki khogi election si de yam tonganba election amma oire adubu mayamna phapta bigidabdi election haibse aigi fundamental rights aigi hak ado aikhoina madu sovereignty adu praja mayambu utpane aduna election na se peaceful oina free and fair oina panthok ningai gi tamakta ai mayambu appeal tawjari Panbaya ngasi bot hadanariba state amadi union territory sing adudi Manipur, Arunachal Pradesh, Meghalaya, Mizoram, Nagaland, Sikkim, Andaman and Nicobar, Andhra Pradesh, Lakshadweep, Telangana, Uttarakhand, Uttar Pradesh, West Bengal, Jammu and Kashmir amadi Bihar ni. How's yatena brand talokjari? Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They strive the big new WagonR at our Aston Motors showroom located at Jingbirong, West. Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Admission open, Quakitil Branch, Tiam Laikai, opposite to Potoni School. Class 6 to 10, Bosem Amadi, CBSC, April Gitam Tarataruk Amadi, April Gitam Kun Tarutagi, Hosegani. Separated boys and girls hostel, van service, morning and evening batches, only 35 students per class. Jolip, 100% natural syrup, Amasung capsule. yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singi damakta jolip capsule chabiu ima pirol syrup natra suba khatane yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt tu lupsillo masi ki step macha asina higi langsingbu phajahanduna machu mamen su thokhani adudi comfort na to risi karino fajanaba amasung machu mamen thohan mani comfort after wash apikpa khongthang ajoba thabak Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Oripok, Impal. Paradise Para Fruit. Paradise Para Fruit. Have a sip and feel the difference. Ahang bapam khara logadori Manipura IT gilamda maming leraba Q10 Technologies Private Limited na ahang bapam khar gidamak darkhas kauri Java developer from Taranithoi .NET developer from Taranithoi Business Executive from Taru. Last date of submission April 13 ni office address Q10 Technologies Private Limited, second floor, Manipur IT Park, Manipurki. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Break matungda may mutaram nokchari makataba pauda
ISTV News की senior reporter Anthem Arun alias AC Arunda Sayesi oina Manipur State Sumang Lila Council na piba Iboyaima Sumang Lila Fellowship Award pinabagi damakta khalakle Arun Galoina na Sayesi Sumang Lila Artist na piba Iboyaima Award na Sumang Lila gi actor amadi director AK Bengal the piragani hari award singa si hayeng Iboyaima Sumang Lila sanglen na pangthogadaba Sumang Lila nimitta kushinagani hari Imphal Yaripok lambi gi iril bung thong dagi Yaripok phawbagi saruk koilas thabagi thabak matam sana lusindabagi mayukta maike yadom da leiba tongan ba khunja singna lambi thingjin khre ayuk angan badagi hoduna lambi da mai thaba leibak paisin bana chingba thawong kaya sathaduna lambi thingkhe khongjang aduga mari leinana ban saukat pami amana phongdorakpada lambi asi semba lusin binaba mari leinaba authority da matam kaya gi mamang dagi haijaduna lakpani adubu miyamna haijariba wafam thawoina tabidabadagi hauzik WBM Loiduna, Later Balambiasi, Nong Tabada, Chatpayada, but Lambi Hybadu Oiduna, Kongjangasi, Tangai for the Nasanglapani Hike. Mamang the Hona, Lambiasi, Patana Lakla, Lambiasi, Hajin, Sembi Sabi, Hydona, Hyraba, Banding Hek to the Yadavangasi, Sarkar, BJP Sarkar, Sina, Handing Bidu the King, Nasi Lambiasida, Missimina, Power Yor Povuda, Nasi Lambi, Film, Asukimatic Fatredona. Atu matam da ngasi makti hogduna lambi asi koila thaduna lambi asi semjin bidragadi aikoi ngasi dege hona hojik leba haiduna lambi je pungthing thingjalagani aduga masida mukasu ta dragadi aikoi handak laiba akoi gi tangtrai ban bakto ko driba bot asida akoi gi lamdamo somna le parja myam amatoina koi boycott togduna BJP de support togdbaina myam amatoni yanave Yelongai dagi leraklaba adubu matam khara mutharuraba augri hangen chongbagi thauram ngase lamdam asida leiriba naha singi damak khalaga yokhatnabagi khongthang ama oina mafam kayada augri hangen chongbagi thauram pangthoknarakle hiramsida pawdam ama Lai hangtak tay leba ugri hangren songba ngasi matam gi matung ina awon ba amasung matam gi lak leba hong gi matung ina honglak pana maram oiraga ngasi mami samtharakli mutharu raba culture asi ngasi noma gi lekai mafam kaya da pangthok rak pana maram oiduna hawlak leba miro sing nasu culture asibu masak khangba ga loinana yokhat ningba gi pandam da ngasi mafam sing ngasi du pangthok pa miyam nu ubiri Thauram masina saru yagiba akoi gi sillang liba sing namoi gi ba tonga tonga comment sing amasung thauram masigi pandam sing mari lena phongtok wa phom sing mayam punam tak taminasi Augri hangen chongba haidana lagi haktegi sanarakba adugum loba akoi gi culture oiba thauram ama khakni akoi ramani dharma sangak podegi hauna madudegi mutki besina akoi gi puya sing mai thado khiba matamduda puya bun sijaba akoi gi culture jibu yokappa pamjaba matamdugi ipa ipu singduna losandana thamawo puya singdu hujiti tamna phongaktana leiraktana akoi laila su hairaba mahirui singsina kanna thigalakpodegi akoi gi nat akoi gi culture akoi gi tradition akoi gi sana pathap singase loina amuk hingalama mathau tai habegi wakhallon si lakpodegi mafam da lakai da hariba agri hangen chongba habasi masi ngasigi mirol da khangan ba mathau tare hausi songliba thabal khusong ase natte hana songambati samaina songambani habasi ngasigi naharol singda angang hogalaiba singsida khangan ba adugi pandam amani phije jakcha kamai tawi thabal kamaina songame haibadu ngasi akoi gi maitai culture sida pena khongdana akoi langtrel yaidana akoi sumba culture gi ipa ipu gi oibase akoi tawbani hawro liba angang singa sida khangduna aduga loinana aigi isanupa taibangan ba kawba ama be loiro matung MA first year semester tamada leigite mana yamna akogi maitai gi oiba kaino si cancer si yam pamjaramba maitai ipanat ipuna si yokhatpa pamjaramba dugi adana magi ba leigi da bagi ma bu ningsing boina magi thamai dana su penbi na ba haidana hawrok li mihon sing na su khangong na ba haidana hairi ba thawrang ba si pangthok sabane hanagi maitai gi sanabi se ko sigi akoina yokhanna ba gi damakta akoina masigi thabala sisinjaba Oh, you can't even buy so I going my day that current to the song that I was my song tired there. And she goes on the pame. Aquina, Nasiba, Aquina Saraiba, Agrise, Pangre and Laure, Madumana, Gariot Club na Amadi, Aquim Sangana, Magra Baku,
मुख्यगदौरबा अखोगी इनाट की कल्चर मैम से मणिपुर दा लेरिबा मियाम कंगले चापुना मंगना हारिबा थबक से मसी मखा ताना अखोय पुना मने योखै मिनरसी अखोगी चनबसे मुत्तनबैदमक्ता हानगी कोई चनबी से दुम फॉलो तहनिंग अखोइसे सिगुम्बसे अहानबा थोपो ओइनासु तवेबको अदुना अखोय घरिगी महौसिंगी चांस पीबा हाइतारे याम नुगाइबा फाव खंगदे हाइबा खंगद्रे वीडियो जर्नलिस्ट सोंगथाम अबोय गलोइना पाउदम जरिबा माइकल जियुमनाम ISTV न्यूज बिष्णुपुर पुलिस स्टेशन की मनुंग चनबा बिष्णुपुर वार्ड नंबर 5 की खोइजुमान लंबी अरीबा हाइरगा खंगनाबा लंबी की अवांग लोकल नुपी अमा सिदुना लेरमले लेखिद्रबी नुपी अदुदी खोइराकपम सुशीला सही 95 मपुरोइबा केएस मनी सिंह बिष्णुपुर वार्ड नंबर 5 दगिनी असीबा मनाक्ता लौ हिदाक बोतल अमगा लोइनना डिस्पो ग्लास खरसु लेरमबा पुलिसना थेंगनख्रे बिष्णुपुर पुलिसना केस अमा लोकतुना थिजिनबा होख्रे कैसांपात थियाम लेकाई डेवलपमेंट कमिटी अमदी सिजा आई केयर न सिंधुना लेमना मिटलायंग अमदी ngौदोंग लौथोकपगी केम अमा ngasi कैसांपात थियाम लेकाई कम्युनिटी हॉल द पांगथोखरे थरम अदुदा मियोय हुमदा रोमना मिटलायंग बक लोइनना मियोय अहुम ngौदोंग लौथोकना बखंगतखे थरंगा मरी लाइनना कैसांपात थियाम लेकाई डेवलपमेंट कमिटी की प्रेसिडेंट चोंगथाम इबुयाइमना मतम मतमगी लेना सिंगदगी सेक्शन थौरांग लौखतप ओइना थौरमसी पांगथोकपनि हाइखे महाराष्ट्र नरसिंगी चाम 68 सूबा लेखिदबगी निंगसिंग थौरम पांगथोकपगा लोइनना लेखिद्रबगी खुबमदा मियामना लेसु कटुना इकाई खुबनबोत्ख्रे ngasi ऐतिहासिक ओइरबा कंगलादा मणिपुर लेंगा की स्टेट आर्कियोलॉजी अमदी डिपार्टमेंट ऑफ आर्ट एंड कल्चर का पुनः सिंधुना पांगथोकि थौरम अदुदा आर्ट एंड कल्चर की डायरेक्टर ए शिवदास शर्मा इनिंगथौले सेम सना जावबा महाराष्ट्र नरसिंग मेमोरियल कमिटी की वाइस प्रेसिडेंट आर के राजेंद्र मुटवा म्यूजियम की डायरेक्टर मुटवा बहादुर चिंबना अथोइबा मिथुंगनेसिंग ओइना सरुक याखे ngasi की थौरम अदुगा मरी लेनना स्टेट आर्कियोलॉजी डिपार्टमेंट के सुपरिटेंडेंट ससिकांत शर्मा मतम अदुगी निंगथौ नरसिंगना लेबाकी दमक कथोकपिरंबा अदुबु इकाई खुमनबा ngasi gi mirolna utfam thoi haiduna thoromasi chahi khudingi pangthokpani haike mayam bu maharaj gambir singana mui lebak kamwana awadigi kandana koi lebak asigi integrity lebak asigi sovereignty ngakna thongko lebak ningbagi ithil se masibu mark of respect honor people oina koi masi state ki function une sum pangthokto lakna thoromaduda art and culture ki director A Sivdas Sarmana महाराष्ट्र नरसिंगी थौदांग अदु लेंगाक असिना खंगलकपदगी महाराष्ट्र असिदा स्टेट असिना निंगसिंगबगी अमदी माकी वाखलोलदगी तंबा याबा खुदिंगमक तमहौनबा थौरमसी लेप्तना जथरकपनी लोइनना नरसिंगना तौगे खनबा खुदिंगमक खांगबा कनबगा लोइनना तौखिबा निंगथौ अमा ओइखिबना ngasi mirolnasu tamjanabagi lambi amasu oire haike thoromaduda sarugyakhiba iningthole semba sana jawbana महाराष्ट्र नरसिंगना महाकी निंगथौ खुबमदगी मियामना हेना लुमना लौबा लेबाक मियामबु नुंगसिबा निंगथौ अमनी माकी मतम अदुगी लेंगाक लोल अदुबु ngasi gi lengakna tamjaningai oi haike नरसिंह महाराज करम्बा निंगथौ हाइबा मतमदा निंगथौ ओइबगी नत्रगा लेबाकी मपु ओइबगी अदुगी अचौबा पावर दो अदुदगी लेबाक मियामबु हेना नुंगसिबा दुम निंगथौ अमनी लेबाक असिगी चनबी अदु थुगाई खिदे निंगथौगी खुबमदगी लेबाक ngakpana लेबाकु कनबना हेना लुई हाइबसे मागी अदु मतमजानिंgai ओइबा एकोगी अनोबा मिरोलना ngasi gi lengai बसिंगनासु ngasi gi लेबाकी तमदा चेलिबा चोंगि पुनमंगनासु स्वाइसिदा एकोई ngasi gi tamjaningai se layana दमाने लौजे उरान चिरु मनाक्ता लौबुक्तगी लेबाक लौथोकपगी थबक्ता सेजिनबा एक्सकावेटर अमा सकंगदबा सिंगना ngarang numidang pung 13 taramdaida mai thadoklamle akam patta hockey stadium sabagi thabakki leibak lounabagi damak mafam aduda excavator adu sejinabani hairi kanana karigi damak mai tharambanu haiba chap saba khangmangamdre thaudodogi matangda gari mapuna pendaba phongdopaga loinana asiguma thaudosi matungda amukhana tawiganu लोन लौरगा लेबा महाके एक्सकावेटर से हौजिक फावबा पैसा सिंगटपा लोइद्रिबनी हाइना फोंदोरक्ले इम्फाल वेस्ट कमांडोना वायंग लेकाई जिरी पार्किंग महारानी थोंग अमदी सामु मखोंगी मफमसिंगदा ngasi कॉम्बिंग ऑपरेशन चटखरे सक्ताक से यावदबा मियोय निपान मखा ताबा वेरिफिकेशन की दमक सिटी पुलिस दा सिनखरे हौजिक मरोइबा पाव अमु
तरह सुबह लोकसभा मिखल की अहानबा फेस होइना मणिपुर याउना स्टेट अमरी यूनियन टेरिटोरी तरा मंगागी पार्लियामेंटरी कंस्टिट्युएंसी मरफुटा माथोइदा बोट थादनरे मदी चथरीबा मिखल असिदा मफम खरदा पामदबा थोदोक थोकपगा लोइनना ईवीएम मशीन थुगाइरंबा याउरे हारी फाबुगी ओने दिया सिनप से फाम ट्रांसमिशन जरे बियंग ताबिली बसिंग बम कहना